Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna kanghanjari. Ahanbada Manipur gi praja sing melen gi thong si pen badi amna penatre maning tambani thau pan balai pak oiram bagi puwari muthan na ba rajbari thugai ki bani kunjarani asum phongdokre India gi fiwan da tinbagi puwari oiba miyamna historical oiba Shillong gi Manipur rajbari adu ngasidi thugai kre amasung leite aikoi gi iram dam Manipur aikoi na ngak chagadabani idam dam sida thokpa thawdo wathok aikoi na thengnadana atoba lambi leite haiduna maning tamba ningthau pan balai pak oiram bagi puwari muthatnaba Shillong gi rajbari thugai bani haina all Manipur Women Voluntary Association Amoba gi President Y Kunjarani na phongdokre wafam asi amoba hapunglapangi tahi kuntra ga suba mapok kumonga loinana liglang pareng haina mithonba thorom ama Gandhi Memorial Hall da pangtokpa saruk yaruduna mahangna phongdokibani thorom gi manung channa tunga-tungan balup donor sing amadi pawmi sing yauna fi khudai amadi paijom na chingba amoba gi maike degi khudol tamki Y Kunjarani na makatana hai iram dam Manipur maning tambalai pak army adubu numit taba leite haina kiba British ki makada lairmaba matung Manipur gi constitution semjaduna anoba lengak chatnaba horkibani kumja 1949 da India na namduna lausila matungda makoina divide and rule policy tawduna kanglup masel nungsi handana bagi singchep tharpani khusem gi lanbu kanglup khudingda tathaduna Manipur matam pungnumakta namthanaba amasung muthanaba honaduna lai haiki Siroi Lady Festival gi paulo bachatpa baumi singna tongba basta Manipur thabi yaroi haikibani haujikna aikoi gi ining thobu kauraga September 19 1949 da nampuda kuyek pihalaga October 15 1949 da Manipur India gi pibangda challe haijuna lautokhiba adugumba namduna kuyek pihan kibagi puwari oiraba rajbari leitana ba thugaikre puwari gi phom oiriba akpa mahum oibanina thugai dingaida sage haibasu hana miyam dagi ayaba logudabani miyam gi ayaba yaw thugairaga hojik miyam gi kholaw laga matungda semgani harpani sagera saroira aikoi gi puwari manghale haiki magna makhatana hai puwari gi tangka kyada amasung luraba tanfam singda nupi singna thengnadun lai ahanba nupilan amasung anisuba nupilan thokrabani aspagi marumda aikoi ngakpi sendikani haiduna lakiba Indian Force na nupi kyagi ikai khumnaba mahan biba amasung khungaw nakiba laiki kumja 1980 gi matamda hongnerba leitana horkiba maira paibisingi matung injaraga amoba horkibani hojikti unit kya hanguktuna similon phagathanaba honaduna nupi khunaina changsinba thabak singda saru yaduna lakpana punna thengnamin asi haiki thorom asida athoiba mithunglen okiba MU gi Manipur Department ki Professor Dr. Toijam Tamfan hai amobana safonglakpagi kuntra ga taruk suba kumonga mari lenana lamdam sigi puwari gi tangkak singda ima singna achauba thawdang lawiramba adugi thawna lingjel aikoi dasu chenpham thoi matumak amoba gi i dasu changhan biduna pandam phangba oibiu haiki akanaba mithunglen oikibi koirei lemerel maira paibi gi President S Memchana su aikoi nungsi naduna iranga Manipur kanaba hona minasi haiki aduga thorom asida saruk yakiba Dr. Danabi Lasam hai haujiki matamda kanglup ki irang thoknaba tolop chawna chaba singna silakani adubu akoi masel hunabagi matam nate hunariba lup mayam asidi leitabana fare aduga matam haibasisu yam luna khanduna manghandana honaba na maruni haiduna hunabana leibana su yaratoi haujik amukhana hawkle haiki luchingba haibasisu maruoi haiduna luchingba midugi maikai dami chama leiduna phajana honarpada kainaroi haujik leiba lenga asigi mari manga thokliba party sing makoi marakta mot manadaba machomesu taribasi tik chadaba luchingba oibodagini haiki amobagi secretary KHH Sujatana Thoromgi nungi waropiruduna Shillong gi rajbari bu sikup sana thugai kriba asi sokpa yadaba aikoi history bu thugai bani haiki heritage bu thugai bani haiki kumja 1947 da Southeast Asia da constitution leraba Manipur ni Indiana mikhal tawdingai kumja 1948 ta Manipur gi mikhal pangthukna mihut yangkhai ga humdogi assembly leiduna masigi mifam anirak phamkiba state amani haiki makha tarpada godam da grenade ani thamlamle ngasi ayupung tayet kamakhairom tarpada hangang PS na koliba khabam longkai leiba Bahubali Marbles ki godang gi geta Indiana saba hendren ani solo silaga thamlam hari bom ani du police na bom expert single na ayupung nipang mini nifurom tarpada lakatlaga ayupung tarom tarpada hangang singolda mi sokhandana pohai hankre hari bom ani sigi manaka anguba jejet amada WhatsApp number ama amasung lalharup amagi mamingsu iraga thamlam haiki makha tarpada loksing pukai dagi lokat charaga ngasi mak UV mahi thakpana kanai haibagi wakalonda mioi kya UV mahi bu yam dimal oina thangnarli adubu loksing pukai gi mod oina su UV mahi thakpana ekoida mioi beda maru oina miron bidu pisingda chawna kana pi haina sumna pongdorokli nupi oibesingna miro lengai manungda khudong chadaba kyamarum mayok adubu numit khudingi changaina UV mahi thakpa tarbadi khudong chadaba sing khara makai kohanba ngami haina Coconut Development Board CDD na
CDB na phongdokre CDB gi report amana hai UV mahi da electrolyte chloride magnesium calcium riboflavin amadi vitamin C marang kaina yawi masigi su mathakta mayai oirap changda chini sodium amadi protein su yawi miron bi amagi ahanba trimester da UV mahi chang na thaklabadi tangmuba khong hamba yadaba amadi dehydration hanbagalena immunity kangkhananduna haksang tekhanali haina CDB na phongdoki pungning da leiba angangi awara pa me khatnaba honabada miron bisingna mahi yamna thakpa mathok tai UV anubagi mahi thakpana haksang da yawba igi volume hangat hanbagalena urinary tract infection tawhande amasung blood pressure wakhat hade haina CDB na phongdoki electrolyte chloride potassium magnesium sugar sodium protein dietary fiber magnesium calcium riboflavin amadi vitamin C yawba UV mahi thakpana dehydration tawhande amasung haksang tekhanali humang tokpada yawkiba nasal solution su mekhatpa ngami UV mahi thakpana immune system kangkhanan bagalona kidney gi mathau pagathali urinary tract infection UTI tawhande amasung blood pressure wanghandi hairi adum oinamak hiram asigi matangda makhatana thigatpa mathau tari takmuba khong hamba yadaba amasung puk sagatpa haibisi nupi obisingina birolingai da yamna toina mayak no bakhodong chadaba singni horangpa matamda ising natana atai atopa mahi ama thagnilakpa tarabadi UV mahi na aidigi fai bottle da haplaga yoliba hai mahi amasung aerated drink singi thodokna kanade UV mahi thakpa fai haiba tarabasu horangpa matamdadi aruba filter tawrba isingdagi hena paba atopa ama leite haiba wapmasi nisinggadabani UV mahi thakpa tarabasu khudakta khaidolaga asangba UV gi mahi khantama thakadabani apaba glass amada haidolaga thakwa yai natraga apaba stock amana chinglaga thaklabasu kaide bifung kudimak ising marang kaina thakpa mathau tai adubu miron bisingna amuka hena ising thakpa tangai fade isingna haksangi maru aiba kaya kunumak ningti jana mathau da holi isingna blood cell sing mapanggal kangkhat hanbagalena khomjingbi mama singda chawna kanapi mirolingai da dehydration tawlabadi kok chikpa kok ngauba oningba puknaba haksang sothaba amadi atai khudong chadaba kya mayam hali maru aina miron bigi ahum suba climate manungda dehydration tawlabadi khudong chadaba kya mayam hali haki ising machu olaklabadi dehydration tawre haibagi khudamni matamda mahi marang kaina kasinba mathau tai miron bisingna mahi marang kaina thaklabadi kamhuba puk nuksit kaba thabak saba amadi chaba tumdabani singba khudong chadaba singi khudong chadaba singdagi ngathoi haksangi aingasagi khalsu kahande miron bina khwaidagi toina mayok naba khudong chadaba singi manungda unitary tract infection su amani karigumba ising nataga UV mahi marang kaina thaklabadi khudong chadaba si mayok hande ising marang kaina thaklabadi haki ising mahi lauphu khanduna ising yapam honde miron lingai manungdadi ngabli makai ising thakpada akai balite akang ai singi mot matung ina numit khudingi miron bisingna ising liter ahum lom thakadabani hairi ngamlabadi pungja khudingi ising glass achauba amom thakadabani kale tha orbadi amuka hena ising thakpagi tangai fadabalai maramdi nungsa sor honba amasung humanga haksangi mahi ayamba mangki mahi thakpa phai haidinasu bottle da halaga yoliba hai mahi cha natagana coffee thakpada tedona kana fangde hariba mahi singasi diuretic oiba maramna mapan toina thokhali mapan toina thokabadi haksanga mahi mangibani kanagumba amana nongmada ising kya yamna thakibage haiba chap chaba khangba ngamrabadi liter ama chanba bottle ahum ising hapsilaga thammo aduga nongmagi manungda thakpa ngambra haibadu yengbiu achamba ising thakpada hainadaba miyo singna chamta mahi kharitamak sundilaga thakpa fai natagana nungsi hidak hitlaga madugi mahi thakpasu kaide matang asidani UV mahi na khwaidigi hena fai haina raunaribasi achumba ising thakpa hainadaba mirol singina numit khudingi UV mahi marang kaina thakadabani masina mirolingai amasung ngang unaba matamda thokhat gadaba khudong chadaba kyamrung ngakpu kami hairi ngasigi mathakta pajariba article asi reliable source ta impum oiraga pongmani adubu masina medical professional singi pokta ki mohut chinna bahona zabadinati haina asungna pongdolakli video asi pawdamada soikiram kiba yawa suma pigani channel asi bunuk sibiduna share amadi subscribe tawbibi damo haingai tan tharakpa khondokchari amadi makhatana miyam gi seba tawba ngamba ojege